India Republic Day mamang Manipur anova government amasem labiyari Defense Minister Rajnath Singh amadi BL Santosh Guwahati da lagtuna CSO amadi MLA sing unagadari Hausuk Pawgi mipam pangthokpada sarugyana ba khangalakpa leitri tubu lakliba tha sigi taraka mapanda Manipur leingak semlagani haina paw phangmadi lei haiba BJP MLA mi gi wapam phongdorakli Haukiba say English Singaniga Kunga Mangagi February Tarago Hundoidi Hoduna Manipur State Assembly was suspended animation Tamduna Lak Pasahi Ama Fazilakadorem Manipur State Assembly dissolved Taudana Hanagum suspended animation Tamduna Makhatana President Rule Tamlabadi Constitution Gi Crisis Tokadaba Madi Popular Government Ama Siam Navagi BJP Gi Lady MLA Sing Amadi Miamna Takshilakpa Shiga Madilina Lak Libata Sigi Kunga Tarukta Pangtokadoriba Republic Day mangoina Manipur anauba government ama semlaba yana lady. Hiramasigi matang na Defense Minister Rajnath Singh BL Santosh Guwahati da lagtuna Manipur gi CSO amadi MLA singuna duna mipam pangthoklabhe. Hiramasigi matang na press na phangma paw gi source amana lakadoriba tha sigi kun phawgi mamangda Manipur anauba lenga ama semnaba RSS amadi center gi maikedi gi sapsab phirep lobu lady. Loinana Manipur ladiba BJP ki MLA sing amadi satminariba party sing MLA sing maraktasu sentana laurakliba phire badu lainga ki yenglaga taramna okre hari adumoina mamang thingthang ke arakta lainga semna bohona bada leader khanma ngamdabadi gi mai pakidaba adu handake sidasu thoklagadra haina miyamna singnari amadi anoba lainga ama semlakadoriba sigi minister kanana oigedagi haibasi tamma ngamdri adubo press ta phangwa paw sentana minister oina ba khallaba misa aduda MLA sing amatu oina saugatpada yanare hari Nakala Moromda Laibasiki News Agency ama oiriba di Hindu na torak report amagi matuina sa libata sigi tang ani amadi tang mangada Manipur anauba lenga ama siam na nabigi matangda center gi makok thongba lusing basingna tangkak ani thokna mipam pangthok tuna khanakre hari report asina makhatana hairibana haukiba January tha asigi tang ani da Union Home Minister Amit Shah amadi Union Home Secretary Gobind Mohanna share lauduna security review meeting a pangtokhi hairiba mifam aduna Manipur gi Governor Ajit Kumar Bala Chief Secretary Security Advisor amadi DGP yauna kariguma Manipur makhatana President Rule Thamlabadi Laingak Londa Kari Karama Kudong Sabana Tragana Kudong Sadaba Tingnagadi Haiba Hiram the Kanaki Aduba Anoba Laingak Sembagi Matang the D Sapsab Warep Amata Mipamadu Lauki Dedi Madugi Matung Hoki Pata Sigi Manga Union Home Secretary Gobind Mohanna Shir Lauduna Director General of Military Operation Manipur gi Chief Secretary DGP amadi Security Advisor yawa mifam ama pangthoktuna Manipur gi Law and Order ngaknana bagi security sing nauna deployment tawbagi matangda kumna khanaki hari lakliba tha sigi taraga mari phawbagi manungda Defense Minister amadi BJP gi National General Secretary BL Santosh Guwahati laktuna Manipur gi tuan CSO singa unaduna Manipur thokliba issue sigi matangda khannaraba yahari laiba sigi lairiba parliament move tawduna Amendment Bill passed over Natravadi, Manipur House Tamlivasahi Ama Fazilakadorava, President Rule Asi Makhatana Sangdok Yava, Provision Amataleti, Maramaduna India Lengaki Makedi, Mite Americo Kishingi, Lady MLA Sing Puna Pamina Handuna, Atubamatam the Lengak Siam Nanabigi, Lajaba Pambika Sejinatun Akan Mamong the Hotnari Hedi, Lengaki official Amana Pongdopa Wapam the Yupamoiduna, reporters in a Kariguma, Manipur PR Makhatana Sangdoki Haravadi, Tangai Padana. Parliament puthokpa mathautai lakliba numit kharani sigi manungda center lenga ki laidiba lusingba singna sinduna Manipur ga mari laidana mifam kya mathang manau naina pangthokadori hariba mifam singa si Manipur anaupa government ama semna nabigi pangthokpa mifam oigani haina report asina makhatari nakala maramda masak maming takthokningdaba BJP gi MLA maga Pauksi amaga telephone wari sanabada hausuk phawbi oina Guwahati da BL Santosh na share lauduna MLA singi oiba mifam ama pangthokani haibigi akaknaba paw phangwati leitre dupu lakliba tha sigi taraga mapan Manipur gi anoba lainga ama semlagani haiba thajaba yaba paw ama phangwati lei haina phongdorakli atopa paw gi likhun amagi matungina party asigi national leaders singna thorang asi khumang hotuna sangsilakpadigi oigadra natragana atopa maram sing lerangadra haiba khangdrabasu ngaranung Pung Amarum Tarakpada MLA TS Bisorjuna Logo on the Laktuna Governor ga Wari Sanakre report Mustang Narakli Army gi Pizol Siet Pakrana Mamai Lotuna Moirang Purel the Misa Mama Pana Honaramli
इम्फाल ईस्ट डिस्ट्रिक्ट की माफाउदाम पुलिस स्टेशन कोनबा आंध्रो केंद्र की मनुंगसना लेबा मोइरांग पुरेल फुरा मखोंगना फार्मेसी हांगदुना लेबा मिसम अमा आर्मी की फिजोल सेटपा ममाई लोट कांगबु खरना फाना बोनरमले मियाम थोलक्तुना कलहौरे हैरी प्रेस द फंगो पाव की मतुंगिना थाउदोदु नहान नुमिदांग वैरम पुंग मंगागा मिनिट कुल्लोम सतपदु वाइद थोकिबनी मोइरांग पुरेल फुरा मखोंगना फार्मेसी फमदुन लेबा वाइखोम रॉबिन्सन से कुंथ्रागा निपान अपप बिसोर्सेस को मिवेमबु आर्मी की फिजोल सेट कांगबु मना दुकान के कौथोक्तुना मखोगी असोक यावरी लाइयेंबियु हाइदुना मखोइना पुरकप गाड़ी तमना पुशिलगा नमफुद गाड़ी दा हपकतना होनरकपदिगी मियाम थोलक्तुना इरांग होरकपदिगी रॉबिन्सन बु मियाम कलहौबने हेरी मियाम थोलकपर रॉबिन्सन बु आर्मी की फिजोल सेटपा मिरोड सिंगदुना मसिन मेंसिंदुना मखोगी जिप्सी द इनखतना होनदुना लेरमी मियाम इरांग होरकपदिगी खुदोंग चाब लौदुना रॉबिन्सन नमफुद जिप्सी दगी सोंथोरखिबने रॉबिन्सन कलहौरबसु माकी मोबाइल फोन लाखलिबा आर्मी की फिजोल सेटप सिंगदुना पुखरे हेरी आर्मी की फिजोल सेटप मियोय सिंगदुगा मुक्नबदा रॉबिन्सन की मकोक ममाय मदी मखुत खरा सोखी आर्मी की फिजोल सेटप सिंगदुना लाखपद सिजनरखिब गाड़ी सिंगदुगी नंबर प्लेट सु लोइना खुमजिंदुना मिरोड अमगुमना लाखिबने हेरी थाउदो असिग मदी लेनना लाइकाय मियाम अमदी इमुंग मनुंगना माफाउदाम पुलिस स्टेशन कंप्लेन अमा तौखरि लाइकाय की मियोय मना फोंदोरखिबदा मोइरांग पुरेल फुरा मखुंग मनाक्ता बिहार रेजिमेंट की कांगबु अमा मणिपुर थोकलिब इरांग असि हेक औरकपदिगिले मखोय नुंगतिगी फार्मेसी दुर पोचि लेबलाई ngarang gi thaudo adu mafum adura leiriba बिहार रेजिमेंट सोइदन सेनागनि मखोय नतना अदुगुंबा थावोंग जथाबिना बलाइरोय बिहार रेजिमेंट की मफम अदुर लेइबो ऑफिसर सिंग वरी सनाबददी थावदो अदु मखोय गे मरी लेनदी हैना पखम पिरखि अदुबो मियामना थाजब गमदि मखोय लेरगा इंगना सिंगना लेइबो फंगदरा खलगा मिरोड अमगुमना मिसम फाना बखोनरक पाइबसी मियामना याबगमलोय मखोय लेबिगी अपाम लेथ्री थाउदो असिग मरी लेनबसिंग कुपना थिजिनबिदुना मिसम फाना बखोनरंबा आर्मी की फिजोल सेट मिरोड सिंग अदु सेराक पिबियु हैना फोंदोरखि इम्फाल नीट एकाडमी में कई नुंगाइरब पाउजल अमा पुदुना लाक्सरी इसा इसामक डॉक्टर अमा ओइनबगी अचौब मंगलान अमा मंगबिरिबा नत्रगना अदोम अदोमगी खंगना चानबसिंग डॉक्टर अमा ओइनिंगबगी मंगलान मंगबिरिबसिंगदा हाइरिबा वीडियो असि सुंसोय सोयदना यौबिनब शेयर तौबियु इम्फाल नीट एकाडमी में कई नीट 2026 टारगेटेड टेस्ट सीरीज अमा पांथोकदुरी हाइरिबा टेस्ट असि लाखलिबा जनवरी की तांग 13 दगी हौगदबनी हेना नुंगाइरिबा पाव मन एकाडमी सिगी मेकेदगी खुदोंसाबा कयामरो पीरी comprehensive test series, detailed question analysis, expert curated support and revision, focus on upcoming NEET exam and feedback ni akhoi gi address ti ko kaital thanaujam lai kai ni akopa moror gi damak 9366473676 natragana 7085632557 da pau phobiro Zirang rongi mafam sing Kuki UG singna popi tharakpa umang kok thorakpa gi mayokta ZUF na operation se thakri Kuki singna makhoi gi tokhai be leingak taladuna topographical map ama puthorakpa du haksina lobaga loidana kanglon kaina paktakna popi tharakpa sugi framework ki makhada German road amasum Tiger road semjilakpa amadi लोने यादव मोंगना कुकी यूजी सिंगी केम क्या हांगदोरकपा अमसुम जिरांग रोंगी पाइपु सिंगी गांफै मनुंगदा लोने यादव थबक थरम क्या कुकी अंडरग्राउंड सिंगना सथरकपा यारोय हैबदु खंगननब तंगाय फदना ZUF ना ऑपरेशन सथखिबनी हाइना ZUF ना थदोरकपा चिरोल अमना फोंदोरकली चिरोल सिना मखा तारादुन हाय जिरांग रोंग यूनाइटेड फ्रंट्स कामसो ग्रुप की खुलाई पाइबा मासा जिरांग रोंग टाइगर फोर्स TF की लानमी सिंग नंगरांग अयुक कुकी अंडरग्राउंड सिंग की मथकता अखनप ऑपरेशन म सथदुना खुथोंगनब कुकी अंडरग्राउंड अहुम असो अपन हनख्रेहरी सिरोल सिना मखा तारादुन हाय ngaraंगी खुथोंगनब दु अयुक की पुंग 3:40 ताबदा कांगपोपी डिस्ट्रिक्ट की सदर हिल्स की मनुंग चनबा खरम बाइफै विलेज तनी खुथोंगनब दु कुकी अंडरग्राउंड अनि अहुम की मथकता असो अपन नखी हाइबगी थाजबले थाउदो दु सरुक यारुबा ZTF की लन्मी सिंग टेक कायदना केमते यौरकले हाइना सिरोल सिना मखातारी कुकी सिंगी सखंगलब मफम सिंगदा लोने याब मओंग मखोई अनिंग अपाम सिंग पांगथोकपर ZUF न अयत पलेथि अदोमैनमक जिरांग रोंगी इपाइपु सिंग थंपीरम ngangkhai manungdadi कुकी की लम कुकी लेन थंब यारो हेरी अमरमदा कोतु सदर हिल्स कांगपोपी की मेकेदिगी ngarang gi thaudo adu tampak base to khulai paibe sing sogatpa ZUF na satakhiba landa mani thaudo adu sienaba sing mari leinaba authority सिंह अथुब मतमदा फगत पगलोइना सब साब पखुम पिरक त्रिंगैदा
Kangpokpi district ki lonaba mafamsingda lotuna lairiba khulai paibasing takthokadabani haina phongdokli lup asina thadorakba sirol asina makhata na hai Kangpokpi district ki ngamkhaida khundariba kharambai phei village yauna atei Kuki Saore village sing asi masing yamba maite amasum handaki frup asigi ungkhanaba asida yaudaba singna mita pham oiriba mafamsingni ZUF हाइबसी तंपाक बेस तब खुलाई पाइबसिंगना सगोटप कुकी जौगसिंगी मयोक्ता लेरगा हु कामसिन बखुटपुनी मणिपुर लो लई हाइब उन्नबा मरि लेनबसिंगना लखलकप थबकसिंग कोतुना थकली हाइना सिरोलसिना मखाताना फोंदोरखली अमरमदा ngaraंगी खोथोंनबगी थाउदो दबु कुकी सिप यूनियन कांगसु गाइजंग सब डिवीजन कांगपokpi डिस्ट्रिक्ट की माइकेदिगी यामना कन यनिंगदब फोंदोपगा लोइनना सेनबसिंगी मथक्ते एक्शन लखनबा फोंदोरखली पेट्रोल पंप बॉम्ब पोखायलमली ngarang numidang pung ni pang minute tarerom tabada Bisnupur district ki Moirang police na kon Moirang thana likai da leiba Bharat petroleum gi Elidas fuel station ko oil pump amada mas khangdaba mi enina bomb amalang sinduna pokhailamli thawdok thokpom dagi phangwa pawn hai Moirang kaithel lom dagi gari masa amada makha pang laklaba bomb adu main road dagi lang sinduna pokhailamani bomb adu MPD मेसिन मखोंग पोखायनुना मेसिन की सरुक अमदी फ्लोर की सरुक खरा अकाय थुकी ऑयल पंप अदुगी मापुना फोंतोरकपगी मतुइनदी मांगोन कनागुम अमतन सेन की डिमांड तौरकपसु लेतबग लोइनना की हलकपसु लेति हैब वाफम थमलखली ngarang gi thawdo aduda leikai gi miyoisingna yamna kana penaba phungtoknarakli miyam tin mafam da maru oina petrol pump da bom langsilamba du yamna sumdabani haibu wafam su leikai gi miyoisingna thamlaki Moirang police ki kangbu laktuni yengsilaga case ma lokhatuna thijinba okre bom adu sakti kandaba local made ki male haibu wafam police na thamlakli Sauba misi da senabani haiba ani su ko na jail da thajingkhri miyamna thomjilaktuna amadi fukhri Impal West District ki Wangoi Police Station ki manungsan ba khaidem me laikai digi khaidem ongbi sauba ko ba maunha ma hat pe ki case ta mapung oina siena bani hai mi ani court ta puthokla ba matung da court room dagi puthorak pa da miyam na landa khri miyam lakshin na bo hona ba security ki miyo sing awa boy khri mi hat adu ga mari leina police na pha ki ba accused ni hai ba mi ani yaripok Vishnu na ha dagi samure latpam kanan bala sin ni fuga matu apok pa lekidra ba bihari amasuma ki nungsina ba Nongpo kaithil manbi awang laikai digi Moirang them danaji sahi kunga mapan apokpa Jugindro bo police custody gi matam loiraduna Wangoi police ki kangbu na ngak sialaga JMIC Imphal West 1 court puthoraki miad adugi JAC gi members singa masum laikhidrabi mauna adugi laikai gi masing yamlabi nupi singna mi ani edu court puthokani haiba pau phangmadigi Lamphel court complex thomjilaki Fiba maduda court proceedings tharingaida pamdaba thawdok sing tholaktanaba akanba security ki ngaksen gi thabak sing lokhatki mihat adugi mapung oiba accusing adu court room digi puthorakpada miyam aduna pulap thomjilaktuna accusing gi mathakta landaki mapung oina accused ni hariba danajit pu security na ngakselaga puthorakpa matamna miyam aduna landana bo hona ki adumaina mak police ki gari manungna sensin hawbadigi thoina khudong thiba mayukna khidi accused ni haribi kanan baladi Masing yamlaba nupi mayam aduna court building dagi mapan tholakpa nangdringai da security personnel sing namkhai duna masam phoiraga security sing na ahen ba security ki miyoi sing sangsin duna nupi edu namduna puthoralaga police ki bulletproof gari manung da hapsilaga thawraga saki miyam adu lakshinana bohona bada miyam amasum security personnel sing gi markta sound ukhana ba tholaki madugi mamang na court satakhi ba hearing da state ki APP na court accused ni hairi ba samre latpam kanan balabu wahang pang chathabada laikhidrabi sawba ki mapuroiba Naresorga mahaka nungsinai haina phungdokpaga loinana mihat asi sathabada senabani hairiba dana jesu mahaka nungsi mari leinai haina phungdoki ma amasu Naresor asi thamoi gi hena nungsinabagi mari leinabaga loinana Naresor gi apokpi khaidem ongbi Indira gi telephone number asisu mahakna Naresor gi lokhibani haibu wapum thamladuna APP na hai Naresor amasu ma ki marakta nupa nupi oibigi naksinaba mari kayamak Hana laina kremasu matai manau oina laiminana ba thorang phawbu toki adomoina mak laikhidrabi khaidi mongbi sawbana miya mamang ikai ba piba mapu ki hanba masu miyoi khra masum yaripoki laikai gi miyoi singda sawbana wakalaga otnai bi ki thawdok sing thoki ba leki equis ni hairi ba miyoi sina mahaka nungsina ba atopa miyoi moirang them dana jit loinana sawbu December 13 ki numidang na makuri metuna khathibani hainasu APP na phongdoki moirang them dana jit pu wang pang sathabada mak
amasum kanan bala asi kumja inglising ani kunga mari dagi nungsi mari lainaraki amasum kanan bala na sawba bu hatnaba thorang tawki amasum ma ka kanan bala ga Jammu and Kashmir terrorist nga numay kap na bada security ki personal amasokli Jammu and Kashmir ki Kathua district thu ki ba terrorist nga numay kap na piki thawdo amare security ki miwe amasokli and officials ng phongdokri officials ng du ki matung ina numay kap na piki thawdo du nahan numidang wairam Kathua district ki Bilawar area da leiba ka hokun na thuki bani makhoi na khi terrorist ng leide ha pau phangbadi gi nahan numidang wairam Jammu and Kashmir police ki special operation group SOG amasu atai security force na khundu da operation sataki operation satharingai du mafam du leiramba terrorist sing na nomai kapsilaki haina phongdu la du makhoi na khi nomai kapsilakpu du gi security personnel sing du handuna kapki official sing du ha ki nakalani gi marak ta punga ma hena kapna bu du security personnel amasokhi soklaba personnel adu hospital pukhatkri haina phongdu la du makhoi na khi nomai kapna bu du terrorist sing gi mai kai de mi simina yawa leibra ha bu du haujumaki oina khangmangam dri haina su paw man phongdokhi Kuki Kulai Pai Singi Matak the Excel Lokanava Takshinkri, Kuki Arm Groups in the Nomayamas and Bomb Sejanatun, Hak Light in the Manipur Ink Tapatuana Bohonor Libasi Matanga, Narang New Delhi the base Doba, Liklam Ngakpana, India Gi President Draupadi Murmu, Prime Minister Narendra Modi, Union Home Minister, Amit Samasum Defense Minister Rasnath Singhada, Memorandum Pishinduna Takshinkri, Liklam Ngakpi, Sirulaman High, Manipur Ink Tapna Puranabi Dama, Gorbamena, Pakalagi, Patabak Thoram Singi Merk, Isterasigi Sing Kong Singada. Dari pemaitay singi yumda Kuki Kulai Paivis na ngihak lay na nong mayam sa bomb sing kapsin dun ing tapatuway na mukha narakli Kuki Kulai Paivis na satragli batawong si ting na ba madi akan ba ekstra lokat pinaba layba sige President Prime Minister masum atay lusing basing da memory ng pisin dun na taksin kipan hari amaram na PAPPM na yaning da bapfong duragli Kuki History and Identity Protection Committee masum Kuki Human Rights Council na irang tuan ba yaba aran ba masum tokay tabagi sirol tulak pa People's Alliance for Peace and Progress Manipur PAPPM akan mamong niyan da bapfong duragli lubasigi President M. Bobby Singagi sirol mana Kuki lup sing aran ba yung pamoy ba Constitution bu ikay kumna da ba masum hanadigi hauna may isat na layraba Manipur miyang gimarak tension hena lehena na ba masum santi thugay na bahonari Manipur si Indian Republic ki kaidok pa yara roy da ba saruk ama oina matam supig oina laygani Manipur state asi apun ba administrative amasum territorial entity amakak oiba amasum state asi ki boundary gi manung na Kuki land haiba political legal natragana constitution na masakhang ba mapam laitabani state asi da Kuki maitai boundary buffer zone haiba ain yaba natragana aseng ba zone laiti amasum masigi matang na Kuki lupsingna sasina bu wapum ka sejinari basi yaroi hairin su pawks na makhata na phongdoki Mamang Saida Myanmar Junta Lanmi na misam samag kontragi matak hatkhre Mamang Saida Myanmar kasin state Myanmar Junta Lanmi na sataba tungan malanda sing da misam samag kontragi na hatkhe na kasin human right was KSRW na photokre KSRW gi sahi gi report adu nahan phong kibaga Junta Lanmi na kasin state ki tungan ta mafam sing air strike yauna artillery selling kaya kapsin duna misam samag kontra hena hatkibani report asigi matungin hawkiba sahida kasin state Myanmar Junta Lanmi ki landa da misam 12 sikiba masum samag 13 na tamthina aso panangan kibani hari report asina makha taradun hai hawkiba sahida kasin state Junta Lanmi na yamdrab air strike ma sataduna misam sing paksna aso panangan ki Myanmar Junta Lanmi ki air strike ta Bamo Township ta leiba refugee camp amada tamthina landa sataduna miyoi kontra ge matadaki Junta Lanmi na refugee camp adu leiba miyamna numidang tumna hipnaringai da tamthiruba landa adu sathaki bani hari kiningai oiraba landa adu angang yauna miyoi kya haksang sing adu thengnaki thawdo asi kawba ngamlroi da kiningai oiraba thawdo amani haina Bamo Township ta hang liba relief camp sing japam logdun leiba miyoi mana phongdoki Junta Lanmi ki kiningai oiraba landa subu civil society organization kya na yaning da ba phongdok pasu leikhrabani